Hello viewers, welcome back to my channel. Mayambo amuka hanna Laija Entertainment na taramna okjari. Ngasisu mayamgi damakta yam nungairaba film ama khaki explanation puduna lakjari. Hui amana mahaki mapubu kyamki matik ningjaba haibado film asigi explanation taraba matungda aigi viewers na khangbigani. Lobirasi Craig Harris ki direction makhada 2022 da yamna nauna release tawkiwa film Dakota. Film asigi hek horokpa sinda khungangda leibi Alice Kobi nupi macha amakha utli. Mahaki mama Kate ka loinana khungang aduda leirami. Mahaki mama Kate ado manak nakpa mafam amada firefighter oina tabak tawrami. Alex ki mapa ado army da leirami amasung mahakna Afghanistan ga lan thingnaba matamda mahak mafam aduda thawai thaduna lekhidabani. Thawdok adudagi Kate yamna wakhal nungai khide amasung mahaki makubok Monty ga loinana yamna kanna laminaramde. Mahak tongana pham amada mahaki machanupi Alice ga loinana asum laminarami. Tobu Alex ti marakta mahaki mapu Monty unaba chatlami. Mafam adudagi khajitang lapna leiba sahar amada yamna inga khunba nupa amakhaki machanupa Nithan ga loinana Alice khara tinarami. Nithan gi mapadi mabuk yamna pharami adubu mahaki mananupa Dem di mabuk yamna phattaba mi ama oirami. Dem na kayarak khungang aduda laklaga Alex amasung mahaki mamabu dap kaya ama tawrami. Mahakna pham adubu thadoklaga chatkhinaba mama machada kihan khanganba kaya amsu tawrami. Mahakna mafam adubu lawsillaga mahaki chawraba karbar kaya amsu tawningami. Wafam ase Nithan gi mapana taraga mangonda yamna saurami. Nang adumna mingonda tawganu haina makayarak mangonda sungangami. Mama macha ado yamna phaba misakni nangna makhoida adugumba kihan khanganba dahoidaba thabakchingdo tawganu haina mayamana kayarak mangonda adubu DMD mafam ado pamandana mayamana ngangliba wafam kaya amado mahakna amata taningamti. Ngasimaksu mahakna Kate warning tawraga halakpada lambida police officer ama thengnarami. Police officer adugi maming si Hariba misak ase Afghanistan gi landa lekhidraba Kate ki mapuroibagi mamanaba amani. Tasengna ngasi ase CJ na Kate ki mapuroibana yamna luna yoklamba hui amakhak Kate ta khudol tawba laklambani. Aduga hui adugi mamingna Dakota kawi. Dem police aduga ngahaktang wari sanarambaga mafam adudagi yamna thuna chatkhi. Ngahaktang leraga CJ Kate ki farm da yorakhi. Amasung Dakota hariba hui ado Kate ki manakta thambirami. Ikhang khangaudana Dakota mafam adudagi yamna kanna chenkhi. Aduga mahak Alice ki mapa gi mongphamda laaga phamduna. Tobutu Alex na Dakota bu yamna kanna lumna lawsanba ngamlam. CJ na makhoidagi bidai lauraga amuka hannabagi damakta hairami. Adubu Kate na ngasi nungdangdi mafam asida lekhro haina request tawrami. Makhoi punduna nungdangi chaklen chaminai. Numit adugi nongalaba matungda CJ chatnabagi damakta sem sarami. Mahakna chalamdaida Alex na hairai nanga loinana hui asisu pukho ai kaya hinade. Madu tabada mama Kate na Alex ta hairai hui Dakota ase nakhoi babana piramba aroiba khudolni. Madu tabada machanupi Alex su hui Dakota ado makhoiga loinana thambada yarami. Aduga somdana Kate na CJ bu matam khara mafam aduda lekchaduna leinabagi damaktasu haijarami. Tapna Dakota amasun Alex yamna luna jana tawminarami yamna naksinarami amasun yamna nungsinarami. Alex na Dakota bu mahaki mapu Monty gi manaktasu puduna laklami amasun mahakna hui adubu puduna sahar pumba ma koiba puba chatlami. Saharda mahakna khangajaba Nithan gi yumdasu mahakna Dakota bu puduna laklami. Nithan su Dakota bu uraga yamna haraurami. Mikup ado loinamak Dem na urami amasung madu ubada mahak yamna saurami. Ngahaktang leraga Dem yamna thuna pham aduda laklami. Aduga mahakna CJ da hairami nangna yamna thuna mafam asidagi chatkho. Mathangi sinda Kate ka yumlonabi mamanabi amagi hogdong u mathak amada panduna leirami. Yamna wana u aduda panduna leriba hogdong ado khangawdana mahakna tarakpada Dakota na yamna thuna chensillaga mahaki managanda hogdong adubu tahalaga hogdong adubu kanbikhi. Ngasi Dakota na hogdong amakhaki punsi kanbikhi haiba wafam ase mayam loina tanakhi. Aduga laikai aduda leriba mipum khudimak yamna harawnakhi. Nungma Dem na mahaki khutpa amakhak thaduna
Kate ki yumda ate akai kaya ama tahonki madu ubada Kate yamna thawai nungairamdi mathangi numitasu DM na Dakota bu phanaba yamna kanna honarami adubu Dakota ri mafam adudagi nanthoklaga chenki adubu numit adugi nungdangda DM gi mamanaba khara laklaga pham aduda Dakota bu pharga puduna chatki nongalakpada Alice amasung mamana Dakota bu thiba phangdabadagi koichen chenduna mafam kaya amada thiba chatami Makoina Dakota bu mangkhibagi poster kaya amasung mafam kaya ama thetuna mahapu thinaba yamna kanna honarami Makoina saharda chatana mahapu thinaba yamna kanna honarami adubu makoina Dakota bu thiba phanglamde Alice yamna lona Nathan gi yumda changchalami adubu Nathanna hariba mphibam ado kudimak yamna lapna durbin ama thanduna yenglami mafam aduda Alice na Dakota bu thengnarami adubu tanja aduda DM amasung Mike mafam aduda laklami Mike ti mabu phabana maram oraga DM ga wari sanaduna leshinarami tanja aduda Alex na Dakota bu puduna mafam adudagi maru ubada DM asuki matik saurami somdana Alex amasung Nithandi yamna haraurami Mathangi numita CJ su makhogi yumdagi chakhiram mathangi sinda DM na mayamba Mike ta hairami aina Kate khoina leiriba farm ase pamlibe maramdi aina tabada farm asida yamlaba diamond phumduna leiri karigumba aikhoina farm ase loksinba taragadi hariba diamond ado aikhoigi khut adubu hariba wafam ado mayamba Mike na amata yaningamde mahak dharma yaudaba thaba amata tawba pamlamde nungma nungdang ama Alice na ka amadagi yamna ariba map amakhak phanglammi map aduda farm adugi diagram yaurami amasung mafam kadawaida diamond ado phumduna leibano haibadusu mafam aduda taklammi mathangi numita DM mafam aduda amukasu laammi aduga makhoibu mafam ado yamna thune yonthoknabagi damakta mahakna mama machada yamna ki handuna karigumba nakhoi anina mafam asibu yonthoklaga chatrabadi aina makha taba kari tawre yenglau asumna hairamlaga mahak mafam adudagi chatki adugumba wahai wata adu tabada mama Kate yamna pakhalami aduga machanupi Alice da hairami ekhoi yamna thuna mafam asi yonthoklaga chatkidaba yararoi adubu Alex na mama da themlammi akhoi adumna tawba yaroi ima numi adugi nungdang ado ikhang khangaudana Alex mahaki phamungdagi mangki mama na koithi thirami adubu phanglamde aduga mahakna mahaki makubo Monty da phone tawduna wafamsing ado loinamak hairami madu tabada Monty yamna thuna station tana laklammi mafam aduda mahak DM ga unarami mahakna DM da hanglammi akhoigi Alex kadai da lei DM na khumlammi mahak mafam asida leite makhoi ani yamna kanna tanja aduda Monty madu ubada DM yamna kanna pakhatuna mahapu hospital da mathangi numita ekhoina uba phangi madudi Alex jungle amada leirami mahak DM na nganglaba aduda yamna kiduna Dakota bu puduna nungdang aduga mahak nungdang pumba ama Dakota ga mafam aduda lekhi somdana mapu Monty gi manakta Kate amasung Mike yauksalakhi ngahtang leiraga mafam aduda police oiramba CJ su yauksalakhi tanja aduda DM su mafam aduda yauksalakduna che khara puduna laklammi aduga che sing aduda sign tawnaba hairami adubu Kate na che sing aduda sign chungtok tawro hena hairami wafam aduda DM yamna saukhirami aduga mafam adudagi yamna thuna chatkhi mahakna yamna sauduna pham tamna aduga phamgi akoibada mahakna petrol hajanduna mai thakirami amaromdana Alex Dakota ga punduna mafam aduda diamond tanja aduda Nathan yamna thuna cycle thauduna Alex aduga mahakna Alex da pau tamlammi nakhogi pham sing ado loina mai cha hore pham mai cha awbagi pau ado yamna thuna CJ amasung Kate chu tarami aduga makhoi yamna thuna pham aduda chakhirami Kate masa fire brigade service da thabak tawbana maram mahakna mafam aduda fire service kauduna maising ado yamna thuna muthat halami Nathanna Alex pu mafam aduda puduna laklami Dakota na chenchillaga DM da khongduna yamna kanna chiklami DM mai hauba makhai saurami DM na phamgi akoibada thaw loina chashilamaga makhet khechilami mai ado makha tana santuktanaba Dakota na mailaktagi chongla aga mahakki makhongdu sijanaraga mahakna nungsing ado loina khotokpa horak mahakna maising ado makha tana samthadanaba makhongna mafam kaya ama mai ado santoktanaba honarami
Mike na mahaki mananupa Dembu phaduna police station tana pu. Somdana mayam pumba harau nungai na mafam aduda hojikti makhoigi makhutta diamond su yaukirami. Masiga loinana yamna harau nungai na dekota ga loinana film ase matang asida lotion. Aigi nungshiraba viewers singna film asigi matang da comment pibirau. Adomgi yumda nungshiraba hui kaya amasu laibiramgani. Adomgi huibu kaya mukimatik nungsibagi habase makhada comment pi. Aduga video asibu like, share amasung comment hena tobiramu. Channel asida nangna changbirakpa viewers singna aigi channel asibu subscribe tobiba kaubiganu. Adomna explain tahoningba film lairagasu makhagi comment box da tham. Ngasigidi matang asida tensin jarage mathangi film explanation amaga loinana amuka thengna minarasi.